Mariana Trench ming asi hek tabaga aikogi wakanda paruk lebase Leviathan sea monster singi leifhamni makoni haibasini tasingna sea monster sing Mariana Trench ta leiba chatla karamba leibakna Mariana Trench ke lekha phaw kumta tuna tijinna ngamkhre madi kari de thengnarai scientists in Hazu Power explain to Wongam Driba, Pacific Ocean Tenger Kiva, and a Patotok Sing. Videos the pull up Topsilaga, Mariana Trench Maramda, Kangminarasi. Mariana Trench, Mariana Island Gay is from the 200-kilometer Chalaga, Western Pacific Ocean Gay. जगह दले Mariana Trench की अरुवा सिना 11 किलोमीटर ओए अदुग महा की पाक चावना असांग बदना 2550 किलोमीटर सांगे अदुग अपाक बना 69 किलोमीटर रोम पाए मालेम सिदा ख्वाइदगी अवांग चिंगने हाइनरिबा माउंट एवरेस्ट Mariana Trench की मनुंग थादबा मतमदा माउंट एवरेस्ट की 2 kilometer wangna ising thongkini experts singna phongdokpagi matungina Mariana Trench ke water pressure se 1086 psi ni haidi asuki madek water pressure kanbana isam chamba underwater vehicle abana sea drive to waibase oithoktabane video asigi marathana mayangi mafamna karium khara haijari Sinin asi mayangi pung wakan ngahak tang warsu pothanaba amadi wakalosing khajitang warsu hangkana bagi pandamda channel asi hangsabani video asi buthengnabi ba amadi yingbi ba marupsingna adom madonggi marupsingda video asi share tobiduna channel asi na mayangi sewa taw matamda mapung phanbiu haina haijari ahanba oina Mariana Trench samudra ge khwaidagi luba mafamni haina Kanglakibase 1875 chahi sida Peter Mena Kanglakibane Matamda the Mahakna wet drop thadaba matamda 4475 feet ki aru fawa record torong ke 2009 dana America gi researcher singna 10.6 kilometer ki aru ba mafam fawa discover tawduna record thumkibaga loinana one cell organism haibadi monothalamia haiba jiba si Mariana gi aluba mafam sida hingdung leiba ngami haiba khanglakki April gi tarik 2019 da Russian scientist Viktor Beskoboda Florida da best over Triton submarine sizinaduna meter lising taraga chamapan ga kungani pan phawi aruba jaga da kumthaduna record thamkibada natana April 25 dagi May manga fawbagi manungda Maria kumthaduna Mariana Trench ke khwaidagi luba mafamda miwai amana khwaidagi yamna kumbagi record so thamba ngamkhi May gi tarik 2020 chahi sidana Russian Foundation for Advanced Research Project ke saruk ama oina submerged autonomous underwater vehicle BTSD haina mingthonba underwater vehicle asi saduna Mariana Trench ki meter lising taraga kunipat phawbagi arupada driving toba ngamba underwater vehicle ama oili mathakta panjakriba record sing se November gi tarik 2020 da China na thugaiduna anoba puari ama semlakhi China gi underwater missile asidana Mariana Trench ke kadai fobukum thakre kari jiba thengnarai sea monster thengnarakpra haiba chingba khangminarasi Look at the size of it! Cut the line! Cut him! It's tearing the rail apart! Pump's flooding! Move! November ki tarik 2020 da Chinese submersible naming na
Fendouzhe meter 10,908 ki aruba mafanggi laimai fauba kumthaduna hauzik phawi oina record thamle. Fendouzhe kilometer 10 kumtharpa matamda chaurakna tiokpuam amadi molox lising hena thengnarakhi. Ocean exploration asida Mariana Trench ki khwaidagi luba mafam Handan zone haina khangriba jaga sida Handan prokaryotic microorganism species lising tareka chawaga homfumari rom discover tawba ngamkhi. Exploration asigi achievement oina Chinese scientists singna Mariana Trench da laiba species kaya marum basak khangdopa ngambaga loinana hanana bapna sajinaramba Mariana Trench ki map so tasengna yekpa ngamkhi. Mamang thata amukta thengna khidriba virus mamingna BHB ICE-MEY ICE-4907 haina minthoma virus makal asi Mariana Trench ki meter 19,938 gi aruba mafamsida thengnakhi. China gi ocean exploration asida sea monster makhangi jibasing amata thengnarakide. Mariana Trench ki pak chauraba mafamsing loina discover tawba ngamdribana Leviathan megalodon sea monster sinase thengnadaba oirambasu yai. China na thamliba khwaidagi luba Mariana Trench ki record asidagi so meter 80 romde discover tawdribani maram aduna sea monster lerambasu yana leiri. Pak chauraba mahasagar asigi water column layer se saruk manga thokna khaidoe. Ahanbada epipelagic zone sunlight zone haina khangnaba layer sina surface tagi 200 meter gi aruba si fawbani. Layer sida fangba jiva khara pallabada meter homfurongi aruba jagada leiba killer whale amadi dolphin singni. Ani subadana mesopelagic zone twilight zone layer sina meter chani dagina lising ama fawbagi aruba sini. Jaga sida fangba jiva singde meter chongarongi aruba da leiba blue whale aduga meter 940 ki aruba jagada leiba Chinese ko singni. Ahum subada Betty pelagic zone midnight zone haina sukhanaba jaga asina meter lising amadagina lising bari fawbagi aruba sini. Mafam sidagi numit ki mangan uba fanglaroi. Darkness point haurabani. Mafam sida phangba jiba khara pallabada meter lising amaga chani marfurongi aruba jagada leiba leatherback turtle amadi great white shark ngi. Mafam sidani Titanic jahazda luptuna leiram khibasu. Mari subada abysso pelagic zone layer sina meter lising mari dagina lising truk fawbagi aruba jaga sini. Mafam sidi toten darkness oire. Jaga sidani anglerfish monster sina leiriba. Aduga arwaiba mga subadana Handan zone layer sina iloiloiba khwaidagi luba mafamni. Hauzik phawbada mafamsida Chinese ki Fendouzhe ocean exploration tawbada thengnakiba jiba singdi comb jellyfish aduga snailfish ne. Scientists singna phongdokpagi matung ina leiba samudragi arugi matung ina maduda leiriba jiba sing chawbasu khenai. Khudam oina sunlight zone da phangba khajing se meter anirom chawbo matamda midnight zone da leiba khajing de meter 10 rom chaw sangani haina scientists singna phongdokre. Adom su babna amukton sajinduna yengbiyo. Karigamba twilight zone da leiriba khwaidagi chawba jibani haiba blue whale sina
hadan zone da leiramba tarabadi kayamukti chawrongani. Mariana Trench ke mafam khudima exploration discover tawba ngamdribana miyamna thajanariba Leviathan Megalodon sea monster sing leirambani makhoidagi henna chaw sangba sea monster su leiramba yai haiba se thajaba yari. Taseng scientist in hauju phawa explain tawba ngamdriba Pacific Ocean da tingnakiba thawdok khara pallabada bloop sound. 1997 da National Oceanic and Atmospheric Administration NOAA yamna strange oiba khonjel ama detect tawrakhi. Ahanbada scientist in phongdokpada bloop sound haina khangribba makhol ase glacier unning khaibadagi thadokpa makhol oigani haina phongdokhi. Adabu scientist kharana hena discover tawduna yenglo matamda unning khaiba khudimokda thadokpa makhon asumna tawde. Masi yamna strange oiba kariba khonjel ama oigani haina phongdokhi. Miyamna thajanaribana majida thengnariba sound bloop sound ase matam punamokta tumduna leiriba Leviathan mahaki khonjen oirangani haiba sine. Marine geologist Dr. Thorsten Smith na March ki tarikh 2013 da Greenland ki samudra ironung da sea dive vessel ama thongduna sea explore tawringai mamet kumba miyoibagi khutsaga manaba jiba amana vessel ngi glass da pairambagi video su leiri. Video aduni mayam su yengbiyo. Você conseguiu, sabia? Dr. Robertson, essa é a criatura que você e sua equipe acharam na África do Sul? Pelo que eu estou conseguindo ver, é sim. O corpo resgatado estava incompleto, mas baseado nos restos que nós recuperamos, parece exatamente a mesma espécie. Dr. Schmidt, o que pensou quando viu isso e quando filmou na hora? Bom, eu olhei para ele e... eu sabia que estava olhando para o rosto de outra espécie inteligente, como nós. O que você acha que é? Aroibada mayamda haijaningbadi pak chawrba masagar asigi 80% fawa miyoiba koina thijan humjinduna kari leiri haiba khangba ngamdabana miyoiba koina hek ubada ngaklagadaba kiyegadaba saktam singge jiba sing leiramba haiba sidi soidrabane. Aduna mayamso mermaid Leviathan sea monster singsi leirangani haina khanbra natraga manglangi jiba oidoribra comment section da phongdokpirammo.